ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯐꯌꯦꯡ ꯃꯈꯥꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯃꯣꯏꯔꯥꯡꯖꯥꯎꯒꯤ ꯌꯨꯝꯗ ꯅꯨꯡꯊꯤꯟ ꯄꯣꯕꯣꯛꯇ ꯅꯨꯡ ꯊꯣꯝꯕ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯂꯦꯟꯗꯔꯗ ꯃꯩ ꯆꯥꯛꯂꯛꯄ ꯏꯃꯨꯡꯒꯤ ꯀꯥꯡꯈꯜ ꯐꯥꯎꯕ ꯃꯩ ꯆꯥꯛꯂꯛꯄ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯦꯡꯅꯕ ꯑꯗꯨ ngasi ISTVꯅ ꯆꯠꯇꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯈꯟꯅꯅ ꯄꯥꯎꯗꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯌꯦꯡ ꯃꯈꯥꯂꯩꯀꯥꯏꯒꯤ ꯅꯤꯡꯊꯧꯖꯝ ꯃꯣꯏꯔꯥꯡꯖꯥꯎꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯨꯝꯂꯩ ꯀꯩꯔꯣꯏꯔꯣꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯔꯛꯄꯁꯤꯅ ꯅꯨꯃꯤꯠ 10ꯅꯤꯅꯦ ꯃꯣꯏꯅ ꯊꯥꯔꯤꯁꯦ ꯅꯨꯡꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯧꯔꯒ ꯈꯖꯤꯛ ꯑꯃ ꯅꯣꯡ ꯅꯤꯅꯤ ꯑꯃ ꯂꯦꯞꯃꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯍꯧꯔꯛꯂꯦꯕ ꯊꯥ 2 ꯁꯨꯔꯛꯄꯁꯦ ꯁꯤꯗꯅꯤ ꯍꯦꯟꯅ ꯀꯜꯂꯦꯕ ꯃꯤ ꯂꯥꯛꯄꯗ ꯑꯃꯨꯛꯇꯣꯏꯒꯤ ꯄꯥꯟꯗ꯭ꯔ ꯏꯁꯥꯐꯥꯎ 2-3 ꯄꯥꯜꯂꯦ ꯅꯨꯡ ꯑꯆꯧꯕ ꯃꯆꯥ ꯇꯧꯔꯒ ꯀꯣꯔꯣꯡ ꯀꯣꯔꯣꯡꯒ ꯆꯥꯏꯈꯥꯏꯗ꯭ꯔ ꯈꯣꯛꯀꯥꯏꯗ꯭ꯔ ꯇꯧꯔꯛꯂꯦꯕ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯃꯒ ꯑꯃꯨꯛꯁꯨ ꯍꯧꯔꯛꯂꯦꯕ ꯀꯥꯡꯈꯟꯗꯣ ꯅꯨꯡ ꯑꯆꯧꯕꯗ ꯇꯨꯛ ꯂꯥꯎꯅ ꯊꯥꯔꯛꯂꯤꯅꯦ ꯑꯗꯨꯗꯤ ꯅꯨꯡꯁꯦ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯌꯧꯔ ꯀꯃꯥꯏꯅ ꯌꯧꯔꯤꯕ ꯈꯪꯗꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯌꯦꯡꯗꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯡꯅ ꯀꯩꯅꯣ ꯇꯧꯋꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯊꯝꯃꯤꯕ ꯑꯗꯨ ꯀꯣꯔꯣꯡꯕ ꯏꯟꯊꯔꯛꯂꯦꯕ ꯀꯣꯝꯄꯥꯛ ꯀꯔꯤ ꯀꯔꯥ ꯑꯗꯨꯁꯨ ꯑꯣꯟꯊꯔꯛꯇ꯭ꯔ ꯇꯧꯔꯦ ꯂꯩꯃꯦ ꯂꯩꯕꯁꯦ ꯑꯁꯤ ꯖꯒꯥꯁꯤꯗ ꯑꯃ ꯃꯩ ꯆꯥꯛꯂꯦ ꯇꯧꯅꯗ ꯃꯩ ꯃꯨꯊꯠꯂꯕꯅꯦꯕ ꯄꯗꯥꯉꯩ ꯂꯣꯏ ꯆꯥꯛꯇ ꯇꯧꯗ꯭ꯔꯥ ꯑꯣ ꯁꯤꯗꯤ ꯃꯩ ꯆꯥꯛꯂꯦ ꯇꯧꯅꯔꯒ ꯀꯣꯟꯅ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯦꯠ ꯊꯝꯕꯗꯣ ꯀꯦꯂꯦꯟꯗꯔꯗꯣ ꯉꯣꯔꯣꯡ ꯆꯥꯛꯂꯛꯄꯅꯦꯕ ꯑꯗꯨ ꯈꯔ ꯐꯗꯧ ꯈꯔꯄꯨꯗꯤ ꯉꯔꯥꯡꯒ ꯉꯁꯤꯒꯗꯤ ꯈꯔ ꯐꯔꯦꯕ ꯂꯀꯥꯏ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯑꯌꯨꯛ ꯈꯪꯗꯦ ꯂꯥꯛꯑꯒ ꯃꯌꯥꯝ ꯑꯗꯨꯝ ꯁꯪꯕꯤꯕ ꯀꯩꯅꯣꯗꯤ ꯁꯤ ꯇꯧꯔꯒ ꯑꯗꯨꯝꯅ ꯂꯦꯜꯂꯛꯑꯦꯕ ꯑꯇꯣꯞꯄ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯗꯨꯅ ꯅꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯌꯦꯡꯊꯣꯛꯑꯣ ꯃꯥꯏꯕ ꯌꯦꯡꯊꯣꯛꯄꯤꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯍꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤ나 이부터 ꯇꯣꯡꯕ ꯂꯩꯌꯦ ꯑꯗꯒꯤ ꯑꯗꯨ ꯂꯩꯌꯦ ꯍꯥꯏꯕꯗꯣ ꯀꯧꯔꯒ ꯌꯦꯡꯍꯟꯕꯀꯣ ꯌꯦꯡꯍꯜꯂꯀꯥꯟꯗ ꯍꯦꯛ ꯐꯔꯗ꯭ꯔꯦ ꯈꯟꯕꯤ ꯑꯗꯨꯒ ꯁꯨꯝ ꯐꯠꯇꯅ ꯁꯨꯃꯥꯏꯅ ꯃꯇꯝꯁꯦ ꯂꯦꯜ ꯂꯥꯛꯄꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ 14 ꯍꯧꯔꯛꯄꯅꯦꯕ ꯁꯟꯗꯦꯁꯤꯗꯒꯤ ꯑꯗꯩ ꯍꯧꯔꯛꯄꯁꯤꯅ ꯃꯣꯔꯅꯤꯡꯗꯒꯤ ꯍꯧꯕꯗ ꯅꯨꯡ ꯈꯨꯊꯥꯁꯦ ꯀꯃꯥꯏꯅ ꯊꯥꯒꯦ ꯍꯥꯟꯅ ꯆꯤꯡꯈꯗ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯟꯒꯅꯤꯀꯣ ꯆꯣꯡꯊꯣꯔꯛꯑꯒ ꯍꯥꯏꯕꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯜꯂꯒꯗꯤ ꯄꯥꯜꯂꯣꯏ ꯍꯥꯏꯕꯒꯤ ꯁꯦꯐꯇꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯆꯦꯟꯁꯜꯂꯝꯕ ꯍꯧꯖꯤꯛꯀꯤꯁꯤꯅ ꯌꯨꯝꯁꯤꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯁꯨ ꯑꯗꯨꯝ ꯇꯝꯃꯒ ꯊꯥꯕ ꯑꯗꯒꯤ ꯌꯨꯝ ꯃꯊꯛꯇꯗ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯊꯥꯕꯁꯤ ꯇꯧꯔꯛꯄꯅꯦꯕ ꯄꯨꯡ 6 ꯇꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤ ꯌꯨꯝꯁꯤꯒꯤ ꯄꯗꯥꯔꯁꯦ ꯑꯁꯤꯗ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯏꯅꯝꯃꯁꯤꯅ ꯆꯦꯟꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏ ꯀꯤꯅꯕꯅꯤꯅ ꯃꯩ ꯆꯥꯏ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯌꯥꯝꯁꯦ ꯆꯦꯟꯁꯟꯕꯤꯔꯒ ꯃꯩꯁꯦ ꯀꯜꯂꯤꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯀꯥꯟꯗꯗꯅ ꯑꯃꯃꯨꯛ ꯆꯥꯛꯄ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯄꯣꯠ ꯊꯨꯒꯥꯏꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗꯗꯤ ꯄꯣꯠꯁꯦ ꯊꯨꯒꯥꯏꯕ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯏꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯎꯄꯨ ꯏꯟꯊꯔꯛꯄ ꯏꯟꯊꯔꯛꯄ ꯃꯌꯥꯝ ꯑꯃꯁꯦ ꯆꯈꯥꯏꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯎꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯔꯤ ꯂꯥꯏꯅꯣꯅꯦ ꯃꯁꯤꯕꯨ ꯁꯨꯝꯗ ꯆꯝꯅ ꯂꯩ ꯌꯨꯝꯗ ꯂꯩꯔ ꯃꯥꯅꯦꯗ ꯅꯨꯡꯗꯒ ꯂꯪꯉꯛꯑꯦꯕ ꯙꯨꯞ ꯂꯪꯕꯒꯤ ꯑꯗꯒꯤ ꯂꯣꯏꯅ ꯂꯩꯅ ꯐꯥꯎꯅꯀꯣ ꯑꯗꯨꯝ ꯄꯣꯠ ꯆꯩꯁꯦ ꯖꯣꯡ ꯂꯪꯊꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯒ ꯄꯥꯟꯒꯦꯗꯧꯋꯦ ꯄꯥꯟꯗꯕꯤ ꯄꯥꯟꯒꯦꯗꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯊꯥꯖꯗꯦꯀꯣ ꯑꯗꯨꯕꯨ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯃ ꯄꯣꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣꯗ ꯏꯔꯥꯡ ꯑꯁꯨꯛ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯕꯨ ꯀꯅꯥꯅ ꯚꯣꯠ ꯊꯥꯖꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯤ ꯃꯇꯝꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯖꯩꯀꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯣꯏꯖꯔꯦ ꯍꯧꯖꯤꯛꯁꯤꯀꯣ ꯃꯩ ꯆꯥꯛꯂꯛꯄꯁꯦ ꯑꯍꯥꯟꯕ ꯑꯅꯤ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔꯒ ꯆꯥꯛꯄ ꯃꯌꯥꯝ ꯎꯔꯤꯕ ꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯇꯥꯛꯄ ꯁꯅꯥꯀꯣꯅꯨꯡꯗ ꯇꯥꯛꯆꯕꯅꯤ ꯇꯥꯛꯂꯨꯕꯗꯩ ꯃꯣꯏ ꯂꯥꯛꯄꯤ ꯌꯦꯡꯕꯤ ꯑꯗꯒꯤ ꯑꯖꯥ ꯕꯨꯖꯥꯗꯤ ꯁꯤꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯃꯣꯏꯅ ꯈꯟꯅꯕꯗ ꯃꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯑꯁꯤꯗ ꯃꯣꯏ ꯈꯟꯅꯈꯤꯒꯦ ꯑꯗꯨꯝ ꯍꯥꯏ ꯁꯤꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤ ꯈꯟꯅꯈꯤꯒꯦ ꯑꯗꯒꯤ ꯃꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯅꯕ ꯑꯗꯨꯝ ꯇꯧꯕꯤꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯅꯤ ꯑꯗꯨꯝꯗꯤ ꯍꯥꯏꯌꯦ ꯁꯥꯏꯟꯁꯇ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯝꯕꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯑꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯁꯒꯣꯜ ꯁꯦꯝ ꯁꯟꯖꯣꯏꯒꯤ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯐꯌꯦꯡ ꯃꯈꯥꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ Hauraba, haure. Karai rom dano. Somda. Tu, aina nasai ut ki badot piangkok tu ki dabne ha badot tu sida piangkok tu hala leram bengo tu jemo nasai na la ta ha madai na tha bagan da piangkok si je tur ka ni ba kaman chari tur ka ni da tu le tu engo tu
mày ăn bèn ngó tôi ăn mà tới là chỉ tôi nó khi này ngó ngã lên cái ngó chỉ ăn một tôi hết lên ngó phiang qua mà cái này phiang qua ăn mà anh ní ở hùm sốเลยแบบเขาจะphiang quaมันอินทูรักเคลียร์ไปเสร็จตัวเขาจะอินทูรักคนนี้ไอ้น่ะซะอาหารลาท่าว่ากันจะชี้กี่phiang quaเสร็จตัวนั่นอะไรกี่เป็นเนี่ยฮะบ่าเขาจะแต่เนี่ยตัวเองว่าตัวดีสิเนี่ยงอมาคนมาแฮกทอกกี่บ่กี่เองงอเต่าอีบ่ปวดเสร็จสินี่ตัวสิเองงอมาเลยกันนะบ่นุ่งทาระป่ะนุ่งทาระป่ะกระไว้ตะไทยเนาะก็ยังแกมสาวมันนุ่งกินได้เนาะนุ่งสิได้เลยตัวนุ่งสิเลยตัวทาระป่ะเขาสินุ่งตัวนั่งนะเขาสิให้ลูกตัวเกี่ยวอะไรเนี่ยตัวนุ่งสิทาระป่ะเนี่ยนุ่งตัวตุกเลยเขาสิตุกเลยตัวคลากตุกเลยคลากตุกอะไรthông nào phát hơi cái kia là bà tôi sẽ chắc chắn cái thông nào sẽ ngon sẽ không nghe ai hiểu không nghe nàng từ phải đáp ra ai số kia đây này ra tôi thông bàn đáp ra khut ta thông nào sẽ tôi thông nào mình xem tôi chỉ là thông nào mình xem nè Kapazat pa apa ni me? Kapazat pa agak tarak pun ni me hoje. Xoay lau, mỗi chỗ ta vậy nhá xoay lau về thì riêng ông mà khôn chứ. Ado di makoy, ado tiang udah ado na makut na laba. May makut na tu, may makut na sudah. Pakai dah berang di makung gelap pai thori. Cakap saya ikhlas, kia. Saya lihat bapa sudah ya orang ngambil mana. Indarak le tu. Turak le tu indarak le. Hojek tane indarak ije. Kurang itu tak ada bro, apa tak ada kita nak buat. Pai rugi kau main ni nang buat.